Khatnaraktana tawdise. Mamindo thonawda. Hey, lagraba. Ay mana mangana phone tawrakani aina. Prank tawbra bo thoinaw ka khana doribra kainom tawri. Limbi gi matang da. Thoina. Tabro. Hek lembi hek pura ba. Aina kari tawi ay badon mitit na yang na ko. Boniumga. Akhoi khara manaraga zoo da thamgrase. Zoo da. Natradi akhoi nupi am to koiba ngamoidore mana ichan nupi ne adun. Maloi thaple ti aroida. Adune. Jan lembi se. Nangan na sinare. Ay mayam. Ma'am net hek ya ki da badagi akhoi pakna su pun re ko bonem so akhoi yum da pak lakte. Asi de mu pulle bonem na ne jadu kan da kai tawra lengi. Net jata bagi tinjang da su challe. Ko sa challe ba. Ado ngasi de muka call prank am tang taw jage akhoi taw de call prank sia da mayam adun thumbnail sun ubiramani ko. Khatnaraktana ba taw dise. Mamindo thonawda. Ha. Kenapa? Kenapa? Thonaw. Ha? Thonaw. Thonaw. Kari mami nggak tahu juga. Thoinaw hay bene. Thonaw. Ha? Ha? Thoinaw. 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 Oh, teman hayo. Thonaw hay di kai di di. Birakan. Are mau da call prank tau ge. Ado ma ai number di ni bane ba mana. Khoi sister sanglim da ni bane ba ko. Ado ngamje ba. Kena tau bane ba. Ado pi dringe dai call prank am tang tau gi tau ni ma se ko. Sombung da gi agui kamai. Hai di ba thang bra. Haurse ma. Haurse. Lang no ko. Nang ma kon do ta gi na. Sadly, network may tawag. Hello. Asi Thoinaw bro. Habiyo. Ay nangi nayamba hairusu yare ko. Saumbung dagine. Hojik Thoinaw hoigi khunse kari khunda. Koko ayamba. Mama si bai singa thayo. Singam jautri bai. Pani thako. Yamba ga ko. Ningthau kong. Aduji naksu nakre ado noi Sunday do thabak leibra. Sunday. Hoi. Sunday leite. Nungdang gumba adum chatpa yai ko. Hayo. Ado ai number do ado save tawo agui kamai hayo ko. Kano tawo yabra hojik date Sunday se ko. Ichanupi ki birthday leiba. Ado anchor oiba yagadra. Anchor gumba oibiba yagadra isai tawbugi. Anchor. Hoi. Kai lamda. Saumbungda. Saumbung. Hoi. Aide anchor gumba de bo oidi dai de. Ado aigi icha khoi aigi cousin singna go nakhoi gi yam pamba. Ado nanga bika ga lao hai bika haiba masu leibra. Gadi accident tawraga leiye boko. Aiga hoji yam toina pulli je ai mana dom khakne ba. Ho yam nungai dine moi ma video da su udre ne ko. Ma je accident thok pai leiye boko. Hoi. Ma ga aiga lei se hoji aigi moina dum ai video yeng bo di dum khangam ne ba punsi ba na. Ai di khangdre ai di adum ching da leibni na ko ai di kari su khangdre ba ko. Ado anchor oibse yam chawba isai nate da adum family khaktagi ko. Family have the adum mi 60 70 muk punbagi. Adum akhoi gi sumang da adum tawgdabne adu noina khara su entertainment tawbiyo adu charge kumadi kya kya logera. Yam adu de ko jam bu satri hai. Adum moi gi interest tawbi khro. Mayam thol lao ngom. Adu ding amni ka su leite do ni khani. Bo abu chat dimina su ina
ꯈꯪꯗꯕꯗꯣ ꯑꯣ ꯑꯗꯨ ꯊꯣꯏꯅꯥꯎꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯑꯩ ꯑꯉꯥꯡꯅꯦ ꯑꯗꯨꯝ ꯆꯍꯤ 12 ꯆꯪꯉꯛꯄ ꯑꯣ 23 ꯀꯣ ꯑꯗꯨꯗꯤ ꯑꯪꯀꯜ ꯀꯧꯕ꯭ꯔꯣ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯀꯔꯤꯗꯣ ꯂꯤꯝꯕꯤ ꯃꯔꯤꯡꯗꯣ ꯐꯥꯎꯅꯩꯌꯦ ꯑꯗꯣ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯄꯗꯤ ꯌꯥꯒꯦꯔꯥ ꯂꯤꯝꯕꯤꯒ ꯍꯣꯏ ꯃꯥꯗꯣ ꯂꯝ ꯂꯥꯞꯅ ꯑꯣꯏꯅꯤ ꯃꯥꯗꯣ ꯍꯥꯏꯐꯦꯠ ꯀꯩ ꯅꯨꯃꯤꯠ ꯍꯥꯏꯕ ꯁꯟꯗꯦ ꯑꯣꯏꯕꯀꯣ ꯍꯪꯆꯤꯠ ꯍꯣꯏ ꯍꯟꯗꯛꯀꯤ ꯑꯣꯏꯗꯣꯏꯔꯣ ꯍꯪꯆꯤꯠꯁꯤ ꯑꯣꯏꯗꯣꯏꯔꯕ ꯍꯣꯏ ꯍꯣꯏ ꯍꯪꯆꯤꯠꯇꯣ ꯅꯪ ꯑꯦꯛꯖꯥꯝ ꯂꯩ ꯌꯥꯔꯣꯏ ꯁꯟꯗꯦꯗꯕꯨꯗꯤ ꯅꯨꯡꯗꯥꯡꯅꯦ ꯅꯨꯡꯗꯥꯡꯕꯨꯗꯤ ꯅꯨꯡꯗꯥꯡ ꯌꯥꯅꯦꯕꯀꯣ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯏꯔꯥꯡꯁꯨ ꯐꯠꯇꯕꯅꯤꯅ ꯉꯟꯅ ꯍꯟꯁꯦꯕꯀꯣ ꯑꯗꯨ ꯄꯨꯡ ꯅꯈꯣꯏ ꯀꯌꯥ ꯑꯗꯨꯝ ꯑꯗꯥꯏ ꯊꯣꯛꯇꯣꯏꯕ ꯄꯤꯛꯑꯞ ꯗ꯭ꯔꯣꯞ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯁꯦ ꯑꯩꯒꯤ ꯒꯥꯔꯤ ꯊꯥꯔꯛꯀꯦ ꯑꯩ ꯁꯛꯇꯤꯃꯥꯟ ꯂꯩꯕ ꯁꯛꯇꯤꯃꯥꯟ ꯍꯣꯏ ꯁꯛꯇꯤꯃꯥꯟ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯥꯅ ꯐꯥꯒꯤ ꯇꯧꯕ ꯁꯛꯇꯤꯃꯥꯟ ꯊꯥꯎ ꯍꯥꯏꯌꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯅꯈꯣꯏꯒꯤ ꯆꯥꯔꯖꯇꯣ ꯀꯌꯥ ꯂꯧꯒꯦꯔꯥ ꯑꯩ ꯑꯦꯔꯦꯟꯖ ꯇꯧꯒꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯇꯝꯗꯨ ꯁꯥꯡꯉꯒꯗꯤ ꯈꯟꯅꯕ ꯌꯥꯕ ꯑꯗꯒꯤ ꯂꯤꯝꯕꯤꯗꯣ ꯍꯣꯏ ꯑꯗꯨꯗꯁꯨ ꯀꯩꯅꯣ ꯃꯥꯁꯨ ꯀꯛꯆꯤꯡ ꯂꯣꯝꯗꯩꯅꯦꯕ ꯑꯗꯨ ꯅꯪꯒ ꯍꯧꯅꯔꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯅꯪꯒꯁꯨ ꯀꯣꯏꯅꯩ ꯍꯥꯏꯕ ꯑꯗꯨ ꯅꯈꯣꯏ ꯌꯥꯔꯈ꯭ꯔꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯂꯥꯛꯈ꯭ꯔꯣ ꯑꯗꯨ ꯃꯥ ꯌꯥꯎꯗ꯭ꯔꯁꯨꯀꯣ ꯃꯌꯥꯝꯅ ꯄꯥꯝꯕꯗꯤ ꯅꯪꯒ ꯕꯤꯀꯥꯅꯦꯕꯀꯣ ꯑꯗꯨ ꯌꯥꯈ꯭ꯔꯗꯤ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯣꯅꯦ ꯃꯥꯗꯤ ꯊꯣꯛꯑꯣꯏ ꯍꯩꯔꯛꯑꯣꯏꯕ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯄꯟ ꯂꯩꯕꯅꯦꯕ ꯑꯗꯨ ꯏꯁꯩꯗꯤ ꯃꯅꯤꯄꯨꯔꯤ ꯏꯁꯩꯗꯤ ꯀꯌꯥ ꯌꯥꯎꯔꯔꯣꯏ ꯑꯗꯨꯝ ꯃꯤ ꯂꯥꯎꯊꯣꯛꯄ ꯈꯣꯠꯄꯩ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯤ ꯂꯥꯎꯊꯣꯛꯄ ꯈꯣꯠꯄꯒꯤꯀꯣ ꯑꯗꯨ ꯅꯈꯣꯏꯅ ꯈꯔ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟ ꯇꯧꯋꯣꯕꯀꯣ ꯖꯒꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯑꯃ ꯕꯣꯅꯤꯌꯝ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨ ꯃꯈꯣꯏꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏ ꯃꯈꯣꯏꯅ ꯏꯁꯩ ꯁꯛꯄꯒꯤ ꯑꯣꯏꯕꯀꯣ ꯑꯗꯨꯅꯈꯣꯏꯅ ꯑꯦꯡꯀꯔ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯄ꯭ꯂꯁ ꯅꯣꯏ ꯑꯗꯨꯝ ꯄꯨꯟꯈ꯭ꯔꯣꯕ ꯑꯩꯈꯣꯏꯗ ꯑꯣꯛ ꯃꯔꯤꯡꯒꯨꯝꯕꯁꯨ ꯆꯥꯁꯦ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯑꯩꯗꯣ ꯂꯤꯝꯕꯤꯗꯣ ꯍꯥꯏꯐꯦꯠ ꯍꯪꯒꯦꯕꯀꯣ ꯍꯣꯏ ꯍꯪꯉꯒ ꯑꯩꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯐꯖꯅ ꯀꯟꯐꯥꯔꯝ ꯇꯥꯔꯒꯦ ꯍꯧꯖꯤꯛ ꯇꯥꯕꯗꯤ ꯌꯥꯔꯣꯏ ꯑꯩꯗꯣ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯅꯦꯠꯋꯥꯛ ꯐꯪꯔꯔꯣꯏꯗꯕ ꯑꯩꯗꯣ ꯆꯤꯡꯗ ꯆꯪꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ ꯑꯌꯨꯛꯇ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯂꯩꯔꯣꯏꯗ꯭ꯔꯣ ꯑꯌꯨꯛꯁꯤ ꯍꯧꯖꯤꯛ ꯍꯪꯉꯒ ꯍꯥꯏꯔꯛꯀꯦꯅꯦ ꯑꯌꯨꯛꯁꯤ ꯍꯪꯂꯒ ꯍꯣꯏ ꯃꯤꯅꯤꯠ ꯑꯔꯨꯅ ꯇꯔꯥꯃꯨꯛ ꯉꯥꯏꯕꯤꯔꯣ ꯑꯗꯨꯝ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯥꯏꯒꯦꯁꯨ ꯍꯥꯏꯈ꯭ꯔꯣ ꯑꯩꯁꯨ ꯆꯤꯡꯗ ꯂꯩꯕꯅꯦꯕꯀꯣ ꯁꯛꯇꯤꯃꯥꯟ ꯊꯧꯕꯅꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯆꯤꯡꯗ ꯎ ꯆꯤꯡꯕ ꯆꯠꯄꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯤꯝꯕꯤꯗꯣ ꯍꯣꯏ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯪꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯀꯣ ꯂꯤꯝꯕꯤꯒꯤꯕꯨꯗꯤ ꯑꯗꯨꯝ ꯅꯣꯏ ꯀꯣꯟꯅ ꯁꯥꯟꯅꯈ꯭ꯔꯣꯕ ꯍꯥꯏꯗꯤ ꯌꯥꯈ꯭ꯔꯒ ꯌꯥꯈ꯭ꯔꯦ ꯌꯥꯗ꯭ꯔꯒꯗꯤ ꯑꯗꯨ ꯅꯈꯣꯏꯅ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯣꯕꯀꯣ ꯑꯩꯒꯤꯕꯨꯗꯤ ꯌꯥꯕ ꯑꯗꯨꯗ ꯑꯃ ꯂꯤꯝꯕꯤꯗꯣ ꯑꯗꯨ ꯍꯪꯒꯦ ꯇꯧꯕꯅꯤꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯅꯣꯏ ꯀꯣꯟꯅ ꯍꯪꯔꯁꯨ ꯍꯪꯈ꯭ꯔꯣꯕꯀꯣ ꯑꯗꯣ ꯅꯈꯣꯏꯒꯤ ꯂꯥꯛꯔꯗꯤ ꯂꯤꯝꯕꯤ ꯌꯥꯎꯗ꯭ꯔꯁꯨ ꯅꯈꯣꯏꯒꯤ ꯃꯤ ꯀꯌꯥ ꯂꯥꯛꯀꯅꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯣꯝ ꯂꯥꯛꯄꯗꯤ ꯂꯝ ꯂꯥꯞꯄꯦ ꯏꯇꯣꯝꯇ ꯏꯇꯣꯝꯇ ꯂꯥꯛꯄꯗꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯣ ꯒꯥꯔꯤ ꯃꯆꯥ ꯂꯥꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯥꯔꯛꯑꯣꯔꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦꯅꯦ ꯑꯗꯨꯗꯤ ꯒꯥꯔꯤ ꯊꯥꯔꯛꯑꯁꯨ ꯈꯪꯗꯦꯗ ꯃꯥꯗꯤ ꯌꯨꯝ ꯍꯟꯈꯤꯕ ꯃꯇꯥꯡ ꯇꯥꯔꯒꯗꯤ ꯏꯇꯣꯝꯇ ꯇꯥꯗꯣꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤꯀꯣ ꯂꯥꯛꯄꯁꯨ ꯊꯤꯟꯕꯁꯨ ꯑꯩꯈꯣꯏ ꯇꯧꯈ꯭ꯔꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯑꯗꯨ ꯃꯥ ꯄꯥꯏꯍꯜꯂꯒ ꯃꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯣ ꯍꯥꯏꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯔ ꯍꯪꯈ꯭ꯔꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯝꯗꯣ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣꯕꯀꯣ ꯁꯦ ꯄꯥꯏꯔꯣ ꯍꯜꯂꯣ ꯅꯈꯣꯏꯒꯤ ꯂꯝꯗꯣ ꯀꯔꯤ ꯂꯝꯗꯣ ꯅꯈꯣꯏ ꯂꯝꯗꯣ ꯀꯔꯤ ꯂꯝꯔꯣ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯕꯤꯕ꯭ꯔꯣ ꯑꯩꯔꯣ
Oh. Ningthok khongni da hai Oh. do lekai do Nakoi lakai di. Tao Antaye. akoigi si mani do khangro ke na mani khora ko mai na mani khora ha do ke ba mani anak nau na thola pa ka YouTube ta di nau thola pa Facebook ta phao ne ma jo dum ke to adu ma jo la ya nya oh ya do Ya. bas na tharak ke yo Bus di tharke. bafti ba dum kai da la ke ba kai le and bus also Shaktiman also yabra hum adu ai tingam tang Shaktiman tharapa yabra. adu no yam do Oh. uncle do have la so tha bi ne kai no ha ke oh tai hai bio acting ma teng tang tau ja ke ba hoi hoi kana gi acting ha bi ro ba hoi hai ga khoi gi lon da na maring lon da yang sar ke hai maring lode di khangdi hai hawai chai ba kana acting ha bi ro ba hoi adu budi nang na su khangkhre khangne ba ai do ko adu nang khangye ba ai ha khangde ayo kana ka bonem na khangde hayo haye mana ya mai khodi ji tinga aduga bonem ne ya odine ya adu khangye ba ma pa hela de tum khangye khang ba gai thoi na pa hen bani da kana bonem khodi je tar pa khang gre ba se ko en sam ne anu hai ani tawre si ma o ya ba mana ba su man ba dum khan ba hai to ko su ngam da be lei bane ba se adu akhoi thoinau gi ming je bonem ma ngasai pan gi bu video he hau bu dai pan gi de yam phaja gi de kari pan gi ge anta pan bio thoinau hai Thôi nào. Ngazai hek hau bu da pan gi bu da ai hai video de yeng ko Yadre ai một con đi lúc khu bên đi co. Ở đây là nó coi u ra này ba. tao ya no ya Lúc khu bên là yadra ba. thoinau je adine sendo ni ma sendo so ma khonje ni di ke hai ni asum akhoi gi Nó coi na là ko de aeroplane pai ba tao no ai nam ta la ni na kong da nin mu do nó coi là ma video dum adi ki jaga du sit tau ka ni nó coi là ở đúng là phá ra nị khá là vậy nè. Chắc robo. Chale dik tu sa bu lu ngai di Cái gì sang. yin phong e Sao nè, ở đây đi thìn đó nè. na pe da noi la ri a mai thong na to yam ba ao Dân sẽ nupara nupira. aisha Nó té. Dân đô. oh yin adu di khang tre da ma ni ha ti 50-50 ra kai no Ở đây 50-50 hay là gì? 50-50 di khang bro 5-0. hoi ni 5-0 bu di khang ni 50-50 ab di man 50-50 hai de chen khang bro ba Không để. adu nang asa hai bu do thoinau ha bonem na hai ba nang je limbi ka koina ba di ma le koina bro amta hai dok pu gi ma da ma ai ngasai nang gi video si yang hal le ba video play ngam ko to gi kala li bi ka koi ne ai ko ke ai na hai ba Ado rồi. Lembi ra đi. Mang ngon được. Pren tàu gần ba. Mà nó sầu gần này ba. Ai sư sầu về ba. ngai ko nang ngase ma gyan ta da bam le ra ma na taw ri ba ma na khan li ba limbi sina tongal le nang na khan li ba limbi sina tongal mi na preng taw ri sina limbi Lembi ấy chứ. Paul gi. oh adu ro adu kamai saw ri ba nang na koina ro nang saw ri sina mu ka Nate. Pren do. Delhi da. Kari. hello
ꯃꯥ ꯅꯤꯡꯁꯤꯡꯒꯤꯁꯤꯅ ꯑꯝꯇꯪ ꯉꯥꯏꯒꯤꯁꯦ ꯀꯩ ꯍꯥꯏꯔꯣ ꯑꯗ ꯗꯤꯜꯂꯤ ꯍꯥꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣ ꯅꯪꯅ ꯗꯤꯜꯂꯤꯗ ꯃꯤ ꯁꯔꯖꯔꯤꯒꯤ ꯍꯥꯡꯉꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯥ ꯁꯥꯎꯔꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯂꯦꯝꯕꯤꯗꯣ ꯑꯩꯒꯤ ꯏꯆꯟꯅꯦꯕ ꯃꯉꯣꯟꯗꯗꯤ ꯁꯥꯎꯍꯜꯂꯅꯨꯕ ꯃꯥ ꯁꯥꯎꯍꯜꯂꯣꯏꯌꯦ ꯑꯩ ꯍꯟꯗꯛ ꯋꯦꯕ ꯁꯤꯔꯤꯁꯀ ꯅꯝꯗꯨꯔꯤꯌꯦ ꯑꯗꯨꯗ ꯑꯣꯟꯗꯣꯏꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯄꯨꯒꯅꯨ ꯃꯥ ꯂꯥꯛꯑꯟꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯅꯤ ꯑꯅꯤ ꯁꯨꯏꯕ ꯑꯗꯣ ꯍꯦꯔꯣꯅꯤ ꯑꯃꯗꯨꯅ ꯃꯥꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯂꯧꯕꯁꯨ ꯂꯥꯛꯑꯅꯤ ꯂꯥꯛꯀꯅꯨ ꯑꯃꯠꯇꯁꯨ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏꯗꯤ ꯂꯥꯛꯑꯣꯏ ꯑꯩꯈꯣꯏꯒꯤ ꯕꯥꯏꯗꯨꯗꯗꯤ ꯅꯨꯄꯤ ꯊꯣꯡ ꯌꯥꯗꯦ ꯍꯦꯛ ꯂꯥꯛꯂꯕ ꯑꯩꯉꯣꯟꯗ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕ꯭ꯔꯥꯕꯨ ꯊꯣꯏꯅꯥꯎꯒ ꯈꯟꯅꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯂꯤꯝꯕꯤꯒꯤ ꯃꯇꯥꯡꯁꯤꯗ ꯇꯥꯕ꯭ꯔꯣ ꯊꯣꯏꯅ ꯇꯥꯕ꯭ꯔꯣ ꯍꯦꯛ ꯂꯦꯝꯕꯤ ꯍꯦꯛ ꯄꯨꯔꯕ ꯑꯩꯅ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯊꯤꯠꯅ ꯌꯦꯡꯉꯣ ꯅꯈꯣꯏ ꯑꯩ ꯍꯥꯏꯔꯣꯏ ꯃꯉꯣꯟꯗ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯔꯣꯏ ꯊꯣꯏꯅꯥꯎ ꯑꯁ ꯃꯩ ꯇꯥꯗꯣꯔꯤꯍꯦ ꯑꯩ ꯏꯌꯥꯝꯕ ꯑꯩ ꯀꯤꯌꯦ ꯑꯩ ꯏꯌꯥꯝꯕ ꯕꯣꯅꯦꯝꯗ ꯌꯥꯝ ꯀꯤꯌꯦ ꯃꯥ ꯁꯥꯊꯤꯕꯅꯦ ꯃꯃꯥꯡꯗꯁꯨ ꯃꯤ ꯈꯔ ꯃꯥꯅ ꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ ꯃꯥ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯥꯅ ꯄꯥꯏꯕ ꯂꯤꯁꯇꯣ ꯑꯗꯨꯅꯅꯦ ꯑꯗꯣ ꯑꯩꯅ ꯁꯥꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯁꯨ ꯁꯥꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯁꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯃꯠꯇꯁꯨ ꯁꯥꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯊꯣꯏꯅꯥꯎꯒ ꯃꯥꯟꯗꯤ ꯃꯥꯟꯗꯔꯦ ꯊꯣꯏꯅꯥꯎꯁꯨ ꯁꯥꯕ ꯌꯥꯔꯣꯏ ꯊꯣꯏꯅꯥꯎ ꯅꯠꯇ꯭ꯔꯁꯨ ꯁꯥꯕ ꯌꯥꯔꯣꯏ ꯑꯃꯠꯇ ꯁꯥꯕ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯊꯣꯏꯅꯥꯎꯔꯥ ꯊꯣꯏꯅꯥꯎꯔꯣꯏꯒꯦꯔꯥ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣꯕ ꯑꯃꯠꯇꯁꯨ ꯁꯥꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯌꯣꯕ ꯊꯣꯏꯅꯥꯎꯔ ꯊꯣꯏꯅꯥꯎꯔꯣꯏꯒꯦꯔꯥ ꯊꯣꯏꯅꯥꯎꯒꯔ ꯑꯩ ꯈꯪꯗꯦ ꯑꯃꯠꯇꯁꯨ ꯁꯥꯕ ꯌꯥꯔꯣꯏ ꯊꯣꯏꯅꯥꯎꯔꯥ ꯊꯣꯏꯅꯥꯎꯔꯣꯏꯒꯦꯔꯥ ꯊꯣꯏꯅꯥꯎꯔ ꯊꯣꯏꯔꯥꯎꯅꯤꯔ ꯁꯥꯕ ꯌꯥꯔꯣꯏ ꯑꯃꯠꯇ ꯁꯥꯕ ꯌꯥꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯦꯅ ꯕꯣꯅꯦꯝꯗꯣ ꯕꯣꯅꯦꯝꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯇꯤꯚꯤ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯇꯥꯏꯀꯣ ꯃꯈꯣꯟꯗꯣ ꯑꯗꯣ ꯅꯣꯏꯒꯤꯗꯤ ꯁꯤꯕꯗ ꯀꯩꯗꯧꯒꯦ ꯆꯥꯕ ꯂꯥꯛꯀꯦ ꯑꯩꯈꯣꯏꯗꯤ ꯁꯤꯕꯨ ꯁꯤꯔꯗꯤ ꯑꯗꯨꯝ ꯁꯥ ꯍꯥꯠꯂꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯗꯤ ꯐꯩ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯒꯤꯗꯤ ꯉꯥꯔꯤꯐꯧ ꯆꯥ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯑꯍꯥꯎꯕ ꯆꯥꯏ ꯆꯥꯕ ꯂꯥꯛꯀꯦ ꯑꯗꯣ ꯕꯣꯅꯦꯝꯗꯣ ꯇꯤꯚꯤ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯑꯗꯣ ꯃꯥꯅ ꯅꯥꯔꯤ ꯇꯤꯚꯤꯁꯤꯅ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯇꯤꯚꯤꯅꯦꯕ ꯐꯣꯟꯗ ꯑꯣꯏꯔꯁꯨ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯅꯦ ꯅꯠꯇ꯭ꯔ ꯍꯣꯏ ꯍꯣꯏ ꯇꯤꯚꯤ प्लस एंड्रॉइड फोन ने मान नारे यारे बोनेम जे अखोई खरा मानरगा जूदा थमग्रसे जूदा नत्रदि अखोई नुपी अमता कोइबा ngमोइदोरे माना इचन नुपी ने अदुने लिम्बी मरिंगसु माना मुक मचन नुपी ने मु हारे एल्बम कुमिना दोइनि मु हाइगले ꯑꯗꯨꯗꯤ ꯃꯈꯣꯏ ꯇꯥꯃꯣꯅ ꯐꯨꯔꯗꯤ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯇꯣꯛꯈ꯭ꯔꯣ ꯂꯧꯔꯁꯤ ꯍꯥꯏꯌꯣ ꯌꯥꯔꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯩ ꯏꯃꯥꯟꯅꯕꯅꯤ ꯄꯤꯊꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯂꯤꯝꯕꯤ ꯄꯤꯊꯣꯛꯈ꯭ꯔꯣ ꯂꯤꯝꯕꯤꯇꯪꯗꯤ ꯄꯤꯊꯣꯛꯈ꯭ꯔꯣ ꯂꯦꯝꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯟꯅꯦꯕ ꯅꯪꯒꯤ ꯏꯆꯟ ꯑꯣꯏꯔ ꯅꯪ ꯂꯧꯒꯦ ꯍꯥꯏꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯏꯆꯟ ꯑꯣꯏꯔꯝꯃꯤꯅ ꯏꯕꯥꯏ ꯀꯧ ꯇꯥꯕꯅꯦ ꯏꯕꯥꯏ ꯀꯧꯁꯤꯜꯂꯣ 이발! Keno! 이발 뭐냐? Keno! Kapre na. Pi kro Mangonda hangko. 이발은 눈 비로 가서 야니. Aduda aina pitorade mago tamona purade ai saglak sarani he.
ꯆꯨꯝꯅꯅꯦ ꯊꯣꯏꯅꯥꯎꯗ ꯄꯤꯈ꯭ꯔꯣꯕ ꯑꯩꯗꯤ ꯄꯤꯈ꯭ꯔꯦ ꯂꯤꯝꯕꯤ ꯃꯔꯤꯡꯁꯦ ꯌꯥꯔꯦ ꯑꯩꯗꯤ ꯄꯤꯌꯦ ꯑꯗꯨꯗꯤ ꯏꯁꯤꯡ ꯀꯧꯁꯤꯜꯂꯣ ꯑꯗꯨꯒ ꯂꯦꯝꯕꯤꯗꯗꯤ ꯈꯪꯗꯦ 이생 거실로 이센 헬로 이생 거래 미 하나 거리는 새도 고마워로 따이 핵 아이나 가우드라가 하연이 아이나 가우리니 아이나 거보다 아이나 거보다 쿰드라바 삐러로요 삐로 아도 이바이들 계속 떠오르게잖아 떠비요 이거 옛날 신년날 딱 보이러나 거로 이센 거로 이센 토이 나와요 이센 아이시부 까나다 이센라 망온다 nangna iseng thoeba aina kaweba isen suima kumdeba isen adu muka kawa haiba min haibisi amoka isen adu le ni bro isen thoinao hayo si ai hai gisa isen thoinao ngasi dagi ijan lembi sen nangonda khusindarabani ko si dialogue si dang hairamo si yar isen thoinao hayo ming chu pallo sa ready 1 2 3 isen 태나오 oi 하이질로 이전 렘비제 ngasi nangonda sindarabani hayo 이전 렘비세 nangonda sinare adu 파타바 떠러바 ai kutta प्रेंग तौबगा लोइना लिम्बी हेक पलकपदगी बोनेमसे ई कागिदना लिम्बी मतांगदा खनगरे ngasi प्रेंग जे सिबु सिरमदोरे अदो नंग थोनावददी पी निंगब्रो कमाय तौगे यारादी लौरसनु यात्रादी खंगदे याद्रदी खंगद्रेबा यारदी लौरसनुबको अदो नंग वाखनदि खितंगदि नुंगायताबो मालिदा जिलो मचु कारे थोनावदो नंग ताइबंदो उरबो ताइबंगदि उद्री मोबाइल मनुंगदि उरबो मोबाइल मनुंगदि फरे मैम अदुदि ngasiगidi स्वाइजे दम लोइसलासे थोनावदा कॉल प्रेंग तवदा बोनेमगा थोनाव खन्ना खलक्तना ngasiगidi स्वाइ दम लोइसलासे मथम ब्लॉग अमु गाइमिनरसे को मैम बाय बाय